Dokter, aigi isana pigi report tu la abro. Lại mà cái problem ama katang lay ko. Kari problem hai sibo dokter. Hernia hai ba problem dani ko. Bakit kanu hernia hai badi ai ko gi hakchang gi organ natraga tissue singna ai gi puk ki saruk ki masal aswan ba mapada sumsin duna lay kiba laina makalamani maruwaina ai ko gi intestine na puk ki masal aswan ba mapada intorapa ai gi stomach na ai gi cs cavity da inkalapa natraga ai gi bladder da ovary da ohen basu yai. Adi dokter aigi isada tawre kasina karam hernia no. Ma kisi intestine da tawani aya mana puksiap da tawgali puksiap da gi khajik satharaga tawbasu yawi angang da amadi overweight oiba miyo singa tawgali abdominal surgery haibadi operation tawruba matung ai gi masal gi tissue singa se osinba ngamdringai da tawbasu yawi ko. Adi dokter hari ba hernia hai taminnasi kamaino oirakibano. Aya mana tawlari basi masal gi tissue sing sontharakno oihali arumba por ma thangat pada toina lok khurak pada amadi pregnant oiringai da tawkibasu yawi obadi tawbasu lai jahi ahal oirakpagi matung ina masal sing sontharakno ohen kibasu yawi aduga constipation obesity na maram oiraga tawrakpasu yai ko. Aduga dokter akhoi ta kari tawraga akhoi na hernia ni hai basi khanga doribano. Kaman oiba symptom hairagadi aikoina lok khuba natraga sangba matamda ugaliko puk ta petong thoga aduga arumba por ma thangat pada nonthabada natraga lok khuba puk natraga puk chep narabadi madu hernia oiba yai puk ki saruk khara da saba natraga hakajaba phawrabadi madu su hernia oiba yai natraga thabak saba sor honba waba oba amadi khong hamba nuaitrabadi madu su hernia oiba yai ko. Aduga dokter hari ba lainasi gi treatment di kamaino tawgadage. Masigi laying si koigi surgery tawbana yamba oigaliko karigumba saina yamna piraba natraga yamna sauna tongtholabadi surgery tawnai aduga yamna saudaba aduga saina phawdaba oiragadi matam khara aikoina bel ama phaviraga support pibiraga matam khara arumba por thangataba aduga exercise tawduna aigi masal mapangal kankhatalabadi surgery tawdabasu yai ko. Adi dokter aigi isagi si surgery tawgadera dokter. Magidi yam kahena saudaba kahena tongthokdaba aduga saina su kahena pidaba oibanina surgery tawdraga su yabra haidana matam khara yengkisi adubu makwangda bel ama phaviro matam khara mahak arumba por thangkathalanu aduga mahak masana ngamba sajel tawduna masal pukki masal growth hengkathalo mapangal kankhathalo aduga phakibasu yai ko. Adi dokter akhoi na hujing yumda halaga yumda tawrugan tawsi kari no. Yum yoroba kanda sajel gumba tohalu yoga tawba kanda gani aduga plant based oiba protein khara chaw nangi masal dukan kanda ba aduga ising chang naina thau aduga tha ama lera kanda mu yengsi ko. Yam numaijari dokter ngasi imai chabu hernia hai ba lainasi ki maramda kanghan bire akhoi chacharugi ki dokter. Chalo.